Kwakaitel 360 bu meeting tabiriba mayambu ahanba maktada ikoknona khurumjari nasi akhoi lakjariba se ILDS hospital ani ILDS nursing institute ama hojik nauna hangdokjare ado aise nursing ti course ama tamjagena mama ga iga lakjabane ado admission tawbase kamaina tawdena habado mama ga wari sanana ba punna lakmina tangasla mi ma'am di institute ci loina admission tawbo loina gre haiba adu ma ya bu ya gi jalo moi sibo hang tare da na mogi reception du da yari bra noi haukraga su du hang alori kaino as ai di horen yaram tradi hopeless oirani oiroi adu bu to pa ma su try tong ni ka dorgen ang nasta haidan da leibi ma adu ma na nga ya na bangang no ko hai ai na ko karam da sangi yung sida changban aina nurse oiba haise imagi khwang na ba ama tawba hidaka pa aina mayam tawdoine hoi changu kanom ta hanjage ba kogi ba noigi LDS ta ne nursing gi ama hangbra hang kyam kuirage hangba hang ta chena ham ba hudre adu class ti haugra ba haudri bra class hudre admission tawba su yare yam fare dui ai khoi se admission tawge na lakpani ba phom dia ngang na lobira ba adai da masi admission nong ta tawge mi na di haugre admission tawhrabani class haugre sum hairak ba adai dang tang di hangura si na la in fare da du dia sanu pi se adu aku pamaro tana na ba mathakta nursing school ko mathakta leje ba ko o mathak amu ka doi ra fifth floor da ado ai hape taksage lakpira ado akhoi ma se kaino khwang na bane ba ko stair ka ba dinga moi lift ta karas na moi se lift se lei male dudi phara da ado moi hospital jam phazadro manung ja ki de da phazadro hospital phazai ado di ai nurse tamba ya dore moi gi lip si yang nuai ni min zen ga lei to yego haujikan sidini bema chawkhatpa haibase mapandagi tamakpani mapanda tamuraba doctor singsina ada leihoba mayamdo loina wakhal sida halaga laaga sidai sida project tawrini ni bema aduna ne chawkhatpa haibase tamgadaba aduni akhoi sida nakna nursing institute ama nakna hangak baja yam phadra se akhoi gi kwakaitel dagi airport gi smaina la aga nakna ya adudi si exercise oina ima ka ba yar an tapna tawsi ko aina he nurse tamadi loirani duga akhoi yumgi hida kapa gi na ba yengbada nurse kapa khakta khangen ni Prajagi seba tawba haiba masu leidi ni ko ado akhoi lekai gi akhoi gi ine sakhi do kauna bada thaba ama oidra ado eredi hayeng aina su mateng bang na ba yare anga hida ka pa oir su mina nare kaino ma hek hairak pa matam da ne sauba ya de ko sauba haiba sina purna makki amang ba ne ba nda sanjarati akhoi se phom lawbadi kuiraba hadugane mayamna di section haugrabani na sum hainai ba ko ara ngasi se hange makhada ara ida haudri harakata imai sa se harau basidi ada khoi gi phom se certificate kare karadi loi yaujare ba ko si ya ga dan tangin yo ara awal ba ngadi
ꯑꯋꯥꯠꯄ ꯍꯥꯏꯁꯦ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯍꯥꯞꯄꯤꯔꯛꯑꯣ ꯀ꯭ꯂꯥꯁ 12ꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟ ꯑꯅꯝꯕꯗꯤ ꯌꯥꯎꯔꯦ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯌꯥꯎꯕꯤꯔꯛꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯕꯗꯤ ꯍꯧꯅꯈ꯭ꯔꯦ ꯈꯔꯁꯨ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯑꯣꯛꯇꯣꯕꯔ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯦꯗꯃꯤꯁꯟꯁꯤ ꯂꯩꯖꯔꯤꯑꯕ ꯑꯣꯛꯇꯣꯕꯔ ꯐꯥꯎ ꯂꯩꯖꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯉꯥꯡ 10ꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯣꯐꯔꯁꯨ ꯇꯧꯖꯔꯤꯕ ꯑꯣ ꯑꯁ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯗꯤ ꯈꯤꯇꯪꯒ ꯉꯟꯅꯒ ꯈꯪꯉꯝꯃꯗꯤ ꯅꯪ ꯆꯥꯟꯁ ꯐꯪꯒꯗꯕꯅꯤ ꯑꯗꯨꯅ ꯑꯣꯐꯔ ꯇꯧꯖꯕꯅꯤ ꯑꯉꯥꯡ 10ꯒꯤ ꯑꯗꯣ ꯃꯣꯏꯗꯣ 55,000ꯒ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯦꯕ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯤꯁꯇꯒꯤ ꯈꯔ ꯇꯥꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯗꯧꯕꯩ ꯀꯩꯅꯣꯗ IELTSꯀꯤ ꯃꯣꯏꯒꯤ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯗ ꯀꯩꯗꯧꯕꯩ ꯇꯝꯗꯣꯏꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯤꯗꯗꯤ ꯃꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯤꯡꯁꯤꯅꯁꯨ ꯈꯟꯖꯔꯤꯁꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯁꯥꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯖꯤꯟꯅꯗꯧꯕ ꯑꯉꯥꯡ ꯃꯥꯏꯅ ꯍꯦꯛ ꯁꯦꯝ ꯁꯥꯔꯒ ꯑꯗꯨꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥꯒꯤ ꯖꯣꯕꯁꯦ ꯐꯪꯖꯅꯕ ꯍꯦꯛꯇ ꯇꯧꯖꯕꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯇꯣꯞꯄ ꯁꯠꯇꯅ ꯊꯤꯔꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯄꯦꯔꯦꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯇꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯒꯤ ꯄꯦꯔꯦꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯗꯤ ꯇ꯭ꯔꯦꯗꯦꯟ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯣꯜꯂꯛꯏ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯤ ꯂꯤꯚꯔ ꯑꯦꯟ ꯗꯥꯏꯖꯦꯁꯇꯤቭ ꯈꯛꯇꯪ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯞꯀꯠꯂꯛꯏꯕ ꯁꯨꯝ ꯑꯗꯨꯒ ꯀꯔꯤ ꯍꯥꯞꯀꯠꯄꯤꯔꯒꯦ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯔꯠꯀꯤ ꯀꯥꯔडियोꯒꯤ ꯍꯥꯞꯀꯠꯂꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯩꯁꯨ ꯍꯥꯞꯀꯠꯂꯛꯏꯀꯣ ꯗꯥꯏꯂꯦꯁꯤꯁꯁꯨ ꯍꯥꯞꯀꯠꯂꯛꯏ ꯑꯗꯨꯒ ꯃꯤ ꯁꯥꯏꯀ꯭याट्रिꯛꯀꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯁꯨ ꯁꯨꯝ ꯍꯥꯞꯀꯠꯂꯛꯏꯕ ꯍꯥꯟꯅꯗꯤ ꯌꯥꯎꯔꯝꯗꯦꯕ ꯁꯤꯁꯤꯡꯁꯦ ꯑꯗꯒꯤ ꯏꯟꯗꯣꯁꯀꯣꯄꯤꯒꯤꯁꯨ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏꯗꯒꯤ ꯀꯔꯤꯗꯒꯤ ꯏꯚꯟ ꯀꯥꯔडियोꯒꯤ ꯍꯥꯏꯁꯦ ꯀꯦꯠ ꯂꯦꯕꯀ ꯍꯥꯞꯇꯅ ꯍꯧꯖꯤꯛꯁꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯇꯣꯞꯄꯗ ꯃꯣꯏ ꯐꯪꯉꯣꯏꯗꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯁꯤꯗ ꯇꯧꯔꯅꯤ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯦꯔꯦꯟꯒꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯕꯤꯁꯦꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯇꯧꯖꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ 100 ꯕꯦꯗꯦꯠꯀꯤ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨ ꯃꯜꯇꯤ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯃꯇꯝ ꯆꯍꯤꯗꯨꯒꯤ ꯂꯥꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏ ꯂꯣꯏꯅ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯃꯝꯗ ꯃꯣꯏꯅ ꯇꯧꯗꯧꯕ ꯄ꯭ꯔꯥꯛꯇꯤꯁꯁꯤꯡꯗꯣ ꯑꯗꯨꯗ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒ ꯊꯧꯕꯥꯜꯗꯨꯁꯨ ꯑꯗꯨꯁꯨ 100 ꯕꯦꯗꯦꯠꯀꯤꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯟꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯐꯤꯂꯦꯇꯦꯠ ꯍꯣꯁꯄꯤꯇꯥꯜꯅꯦꯕꯀꯣ ꯑꯁꯤꯒꯤ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜ ꯁꯣꯔꯣꯛ ꯆꯪꯉꯛꯄꯒꯤꯗ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯃꯃꯥ ꯌꯥꯝ ꯅꯛꯑꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯔꯁꯀꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯁꯨ ꯇꯝꯖꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯝꯃꯤꯀꯥꯟꯗ ꯏꯟꯇꯔꯟ ꯄꯨꯕꯒꯤꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯅꯀꯣ ꯃꯃꯥꯡꯗ ꯁꯨꯝ ꯃꯤꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯆꯥꯁꯤꯡ ꯇꯝꯕꯗꯗꯤ ꯑꯟꯇ ꯇꯧꯐꯝ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯅꯩ ꯀꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯨꯝ ꯄꯨꯖꯗꯧꯔꯕꯅꯤꯅ ꯑꯗꯒꯤ ꯁꯥꯔꯅꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯂꯧꯕꯤꯔꯒ ꯉꯁꯤꯗꯤ ꯅꯣꯏ ꯐꯥꯔꯁ ꯔꯣ ꯁꯦꯀꯦꯟ ꯔꯣ ꯂꯥꯛꯎ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯤꯀꯣ ꯀ꯭ꯂꯥꯁꯀꯤꯁꯨ ꯁꯨꯝ ꯁꯥꯔ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯦꯛꯁꯇꯔꯅꯦꯜ ꯂꯦꯛꯆꯔꯔ ꯍꯥꯏ ꯂꯩꯔꯦ ꯑꯁꯤꯁꯤꯗ ꯏꯚꯟ ꯁꯥꯔ ꯍꯣꯏꯐꯥꯎ ꯌꯥꯎꯅ ꯂꯧꯔꯛꯇꯣꯏꯅꯦꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟ ꯃꯦꯗꯝꯁꯤꯁꯨ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤꯁꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯗꯨꯒꯤ ꯐꯥꯔꯁ ꯌꯔꯗ ꯂꯥꯛꯑꯅꯤꯕ ꯑꯗꯨꯒꯤ ꯁꯕꯖꯦꯛꯁꯤꯡꯁꯦ ꯑꯗꯨ ꯃꯣꯏꯁꯨ ꯌꯥꯎꯅ ꯇꯥꯛꯇꯣꯏꯅꯤ ꯑꯗꯒꯤ ꯑꯣꯖꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯂꯧꯔꯤꯅꯦꯕ ꯑꯗꯣ ꯃꯦꯗꯥꯝ ꯁꯤꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯗ ꯁ꯭ꯇꯨꯗꯦꯟꯗ ꯄꯩꯁꯥꯁꯦ ꯇꯥꯔꯦ ꯍꯥꯏꯁꯦ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ 30 ꯁ꯭ꯇꯨꯗꯦꯟ ꯂꯩꯖꯩꯌꯦꯕꯀꯣ ꯑꯁꯤꯁꯤꯗ ꯃꯣꯏꯒꯤ 10 ꯁ꯭ꯇꯨꯗꯦꯟꯁꯤꯗ ꯑꯣꯐꯔ ꯇꯧꯊꯣꯛꯄꯩ ꯋꯥꯅꯤ ꯃꯣꯏ ꯍꯥꯟꯅ ꯂꯥꯛꯄꯗ ꯄꯤꯔꯤꯔꯕ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯗ ꯄꯤꯔꯅꯤ ꯑꯗꯨ ꯃꯣꯏ ꯍꯥꯏꯗꯤ ꯈꯪꯗꯗꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯈꯪꯉꯒ ꯂꯥꯛꯄ ꯃꯣꯏ 10ꯗꯨꯗ ꯄꯤꯕꯤꯈ꯭ꯔꯒꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯦꯗꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯉꯥꯡꯗꯨꯗ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯔꯦꯁꯟꯅꯦꯕ ꯑꯍꯥꯟꯕꯗꯤ ꯃꯣꯏ ꯏꯟꯇꯔꯦꯁ ꯂꯩꯅ ꯃꯣꯏꯅ ꯂꯥꯛꯆꯕꯗꯨꯅ ꯃꯣꯏ ꯈꯪꯂꯒ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏ ꯍꯌꯦꯡꯋꯥꯏ ꯇꯝꯒ ꯂꯣꯏꯈ꯭ꯔꯀꯥꯟꯗ
ꯂꯩꯊꯔꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨꯃ ꯃꯣꯏꯗꯁꯨ ꯂꯩꯔꯅꯤ ꯑꯗꯨꯗꯤ ꯑꯣꯐꯔ ꯇꯧꯊꯣꯛꯆꯕꯅꯤ ꯁꯝꯐꯩꯀꯣ ꯑꯗꯨꯗꯤ ILTS ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯦ ꯑꯅꯧꯕ ꯍꯥꯡꯉꯛꯄ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯄꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯗꯣꯔꯦꯕ ꯍꯣꯏ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯂꯩꯇꯦ ꯍꯟꯗꯛꯀꯤ ꯇꯧꯔꯁꯨ ꯅꯦꯛꯁꯇ ꯇꯧꯔꯁꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯗꯤ ꯂꯩꯒꯗ꯭ꯔꯥ ꯃꯦꯗꯥꯝ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯍꯣꯁꯇꯦꯜ ꯂꯣꯏꯅ ꯂꯩ ꯅꯨꯄꯥꯒꯤꯁꯨ ꯂꯩ ꯅꯨꯄꯤꯒꯤꯁꯨ ꯂꯩ ꯑꯣ ꯐꯔꯦꯍꯦ ꯏꯕꯦꯝꯃ ꯍꯪꯒꯠꯂꯟꯗꯥ ꯑꯩꯅ ꯊꯤꯟꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯁꯨ ꯅꯛꯁꯨ ꯅꯛꯑꯦ ꯑꯗꯣ ꯄꯩꯁꯥꯁꯨ ꯇꯥꯔꯦ ꯃꯃꯥ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯔꯣꯏꯀꯣ ꯇꯤꯡꯉꯔꯣꯏ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯍꯣꯏ ꯊꯦꯡꯅꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯒꯥꯏꯅ ꯍꯥꯏꯕꯤꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯂꯩ ꯀꯥꯟꯅ ꯍꯥꯏꯕ ꯑꯗꯩ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯅꯧꯕ ꯍꯟꯗꯛꯀꯤ 10-12 ꯄꯥꯁ ꯇꯧꯔꯕ ꯃꯌꯥꯝꯁꯤꯡꯁꯦ ILDSꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯂꯤꯡꯈꯠꯄꯁꯤꯗ ꯇꯝꯅꯤꯡꯕ ꯁꯥꯇ꯭ꯔ ꯂꯩꯔꯒꯗꯤ ꯂꯥꯛꯄꯤꯔꯣ ꯍꯥꯏꯕꯁꯤꯃꯁꯨ ꯃꯦꯗꯥꯝ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝꯒꯨꯝꯕ ꯂꯦꯞꯀꯨꯝꯕ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯁꯨ ꯁꯨꯝ ꯌꯦꯡꯁꯤ ꯌꯥꯏ ꯌꯦꯡꯁꯦ ꯑꯗꯨꯗꯤ ꯍꯌꯦꯡꯉꯥꯏ ꯃꯣꯏꯅ ꯍꯧꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯆꯪꯕ ꯐꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯌꯦꯡꯖꯒꯦ ꯏꯁꯤꯡ ꯑꯃ ꯍꯥꯟꯅ ꯏꯁꯤꯡ ꯇꯧꯕꯤꯔꯛꯑꯣ ꯏꯁꯤꯡ ꯑꯃꯨꯛꯇꯪ ꯊꯛꯈꯤꯁꯦ ꯌꯥꯏ ꯃꯤꯅ ꯍꯥꯏꯅꯕ ꯂꯩꯀꯣ ꯃꯤ ꯍꯦꯛ ꯂꯥꯛꯄꯗ ꯀꯔꯤꯝ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯏꯁꯤꯡꯗ ꯑꯣꯏꯔꯁꯨ ꯋꯦꯜꯀꯝ ꯇꯧꯒ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯐꯖꯅ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯁꯨ ꯍꯣꯁꯇꯦꯜꯗꯁꯨ ꯃꯣꯏꯒꯤ ꯄꯤꯗꯣꯏꯁꯦ ꯂꯣꯏꯅ ꯃꯣꯏꯅ ꯃꯅꯨꯡꯗ ꯂꯩꯔꯒ ꯁꯥꯟꯅꯕ ꯌꯥꯕ ꯔꯤꯀ꯭ꯔꯦꯁꯟꯒꯤ ꯁꯥꯟꯅꯕ ꯀꯦꯔꯣꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯨ ꯂꯣꯏ ꯄꯤꯅꯤ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯔꯤꯛꯇꯨꯗ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯅ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯅꯠꯇꯕꯤꯗ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯝꯕꯗꯣ ꯂꯩꯖꯕ ꯌꯥꯔꯦ ꯇꯤꯚꯤ ꯅꯨꯡꯕꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯩ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯍꯥꯞꯇꯣꯏꯅꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯍꯥꯞꯆꯩ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯅꯣꯡ ꯇꯥꯔꯒ ꯐꯤ ꯁꯨꯕ ꯈꯣꯠꯄꯗ ꯆꯣꯠꯇꯅ ꯂꯩꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯀꯅꯤꯕ ꯌꯥꯝ ꯐꯖꯕ ꯐꯦꯁꯤꯂꯤꯇꯤ ꯌꯥꯝ ꯐꯪꯉꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯗꯥꯎ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉꯦ ꯅꯪꯍꯧꯔꯔꯣꯏꯅ ꯀꯟꯅ ꯈꯜꯂꯒ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯌꯥꯝ ꯆꯥꯔꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯑꯐꯕ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯁꯤꯡ ꯊꯛꯑꯁꯤ ꯑꯗꯨ ꯂꯣꯏꯔꯒ ꯀ꯭ꯂꯥꯁꯀꯨꯝꯕꯗꯨꯁꯨ ꯈꯤꯇꯪ ꯌꯦꯡꯖꯒꯦ ꯀꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯨ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔꯗ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯨ ꯀ꯭ꯂꯥꯁꯇꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯗꯣꯏꯅꯣ ꯑꯗꯨ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯁꯦꯞꯇꯦꯝꯕꯔ ꯂꯥꯁ ꯁ꯭ꯋꯥꯏꯁꯤꯗꯩ ꯍꯧꯔꯅꯦꯕ ꯑꯗꯨꯒꯤ ꯑꯣꯛꯇꯣꯕꯔꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯂꯧꯔꯒ ꯃꯣꯏꯁꯦ ꯀꯕꯔ ꯑꯞ ꯇꯧꯒꯅꯤꯕ ꯑꯣꯛꯇꯣꯕꯔ ꯃꯇꯨꯡꯗ ꯂꯥꯛꯑꯒꯗꯤ ꯏꯔꯤꯒꯨꯂꯔ ꯕꯦꯁ ꯍꯥꯏꯅ ꯑꯣꯟꯈꯤꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ INCꯅ ꯑꯦꯛꯁꯇꯦꯟ ꯇꯧꯔꯛꯑꯒꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯀꯥꯎꯟꯁꯤꯜ ꯅꯠꯇꯕꯤꯗ INC ꯑꯃꯒꯤꯁꯨ ꯂꯩ ꯃꯣꯏꯒꯤ ꯑꯣꯔꯗꯔꯒꯤ ꯃꯈꯥꯗ ꯑꯃꯨꯛ MNCꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯌꯥꯏ ꯌꯥꯗꯦꯁꯦ ꯑꯗꯨꯗꯨꯅ ꯔꯤꯒꯨꯂꯔ ꯏꯔꯤꯒꯨꯂꯔ ꯕꯦꯁ ꯍꯥꯏꯅ ꯑꯃꯨꯛ ꯈꯥꯏꯗꯣꯔꯛꯑꯅꯦꯕ ꯑꯗꯨꯅ ꯕꯦꯁ ꯑꯣꯏꯕꯗꯤ ꯑꯣꯛꯇꯣꯕꯔꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯁꯟꯕꯤꯍꯧꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯊꯦꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯅꯤ ꯀꯔꯤꯝꯇ ꯑꯉꯥꯡꯗꯣ ꯋꯥꯠꯍꯜꯂꯣꯏꯕ ꯃꯣꯏꯒꯤ ꯄꯩꯈꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯐꯨꯜꯐꯤꯜ ꯑꯣꯏꯍꯟꯒꯅꯦꯕ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯄ꯭ꯂꯁ ꯊꯤꯑꯣꯔꯤ ꯍꯥꯏꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯍꯥꯟꯕ 3 months ꯃꯣꯏꯗꯤ ꯀ꯭ꯂꯥꯁ ꯍꯥꯟꯅ ꯂꯧꯕꯤꯗꯣꯏꯅꯦꯕ ꯀ꯭ꯂꯥꯁ ꯂꯧꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯗꯤꯐ꯭ꯔꯦꯟ ꯐꯤꯜꯗꯒꯤ ꯂꯥꯛꯑꯦ ꯍꯥꯟꯅ ꯇꯝꯕꯤꯔ ꯈꯣꯠꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯖꯤꯟꯗꯣꯏꯅꯦ ꯃꯣꯏ ꯇꯦꯛꯀꯤꯡ ꯀꯥꯏꯅ ꯂꯦꯝ ꯂꯩꯇꯤꯡ ꯀꯥꯏꯅ ꯇꯧꯔꯛꯈꯤꯗꯣꯏꯅꯦ ꯀꯦꯞꯄꯤꯡ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯇꯧꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯗꯣ ꯂꯥꯛꯇꯥꯔꯦꯀꯣ ꯀꯦꯝꯄꯤꯡ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯇꯧꯔꯛꯈꯤꯅꯤ ꯊꯥ 3 ꯃꯇꯨꯡꯗ ꯇꯧꯒꯅꯤꯕ ꯍꯧꯖꯤꯛ ꯀꯦꯞꯄꯤꯡꯁꯦ ꯃꯦꯗꯥꯝꯒꯤ ꯁꯤꯁꯇꯦꯝ ꯅꯨꯡꯉꯥꯏ ꯃꯄꯥꯟ ꯉꯥꯛꯇ ꯇꯝꯕꯒꯤ ꯋꯥꯔꯤꯗꯨꯒ ꯁꯤꯗ ꯇꯝꯗꯣꯔꯤꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯄꯥꯟ ꯆꯠꯄ ꯍꯥꯏꯅ ꯃꯌꯥꯝꯅ ꯃꯄꯥꯟꯗ ꯄꯪꯆꯠꯇ ꯆꯠꯄ ꯏꯁꯥꯃꯛ ꯃꯄꯥꯟꯗ ꯇꯝꯃꯛꯑꯦꯀꯣ ꯑꯩꯈꯣই ꯃꯇꯝꯗ ꯂꯩꯇꯕꯒꯤ ꯇꯝꯖꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯗꯤꯐ꯭ꯔꯦꯟ ꯃꯌꯥꯝꯁꯨ ꯍꯪꯅꯔꯦ ꯑꯗꯨꯗꯨꯅ ꯃꯄꯥꯟꯗ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯃꯄꯥꯟꯗ ꯃꯆꯥꯗꯣ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯂꯥꯡꯇꯛꯅꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯂꯩꯔꯔꯣꯏꯕ ꯁꯤꯗꯗꯤ ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯁꯤ ꯑꯩ ꯃꯦꯗꯥꯝ ꯉꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯉꯥꯡꯗꯨ ꯎꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯁꯟꯗꯦꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯇꯝ ꯄꯤꯔꯤ ꯚꯤꯖꯤꯇꯤꯡ ꯇꯥꯏꯃꯤꯡ ꯄꯤꯔꯤ ꯑꯥꯎꯇꯤꯡ ꯄꯤꯔꯤ ꯑꯗꯨ ꯃꯇꯝꯗ ꯂꯥꯛꯑꯒꯁꯨ ꯎꯅꯕ ꯌꯥꯒꯅꯦꯕ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯑꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯝ ꯂꯩꯔꯦ ꯁꯨꯝ ꯌꯦꯡꯗꯧ ꯂꯩ ꯑꯁ ꯌꯥꯝ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ
से क्लासरूम से अच्छी से सेकेंड ईयर क्लासरूम हो इको हौजी असि स्मार्ट क्लास बॉक्सर खिनी कोई हौजी की भी कनो दो ऑर्डर तौरगा लैबा प्लेस तौरी स्मार्ट क्लास की कोई कनो डिस्प्ले लो लाखी अगान 30 सीटेड की ने ना 15 पेजेस हापजरना सेंजबन क्लासरूम जिंग हानिना असीसिना कनो दौरानी नोई हेक लापगा हम फमदुबे क्लास तो सिदनी Oh, sina first year ki oi doiba. Oi doiba. Oh. Abaden second year ki oraktu. Oh. Mamang phamba tanna bani ko tung da phamba di ui ka hai bani pe ma ko. Ya hong ngan ga dam ni ko duna mamang pham hong na bo na ga da ba. Classic ko ba ko chikan de gi lak ba ho ra da. Sai ni ba de he na no phok ni ko ne chung jan de. Lak ning ba phau ra. Oh. Mi si tam ning dana tam han ba ya poti ba ko adu bu masana na sam oi ni ma hi da kap dana ma yang di seba taw ni sum hai ba ada thengre su sum hai ba du dai du da an ta ni ham ra si ye dana first year second year ko Mai third year hapsar kini mathang chahi bauda. Hojikna lep sing utsara. Lep ponsi hana ni thumena library. Sina library ni. Oh. Library से कोई लोइना सुजाई फसिया second year third year लारिक को मोगी INC की मतुंगी न पीबा लारिक सिंग दुदगी हेन न थमले कोइना कहीं नरगा आंगान सिंग द वाता न वो ज़्यादा वाता न बगी मक्कर तौरगा जर्नल लोइरो अमा ओरो लोइना हफ्से Jadi outdoor mayam ama sulo ina ba ure ko. Sidi no yi Bombay Calcutta na ka daw dui no ni sai be ma ko. No magi dukat pa kaw ganu ko sorgi yum da kat pa duni khallaga. As sinadi wang ama le da. Oh asam phazare. Yam phazai. Yam nungai. Papa ho ragira. Male. Hay na ba ko na gadam ni mayam dugi marak tagi mi kop thong na ba ko. Kasama kan na na gadaba. Mobile ta tan na ba ya de ko. Ai oza hoina su dum pa hella roida. Lagi sidi dum du thame ga kat na bra. Kat nai. Oh. Kat ya juga. Ni baru ni sih. Nai. Hostel से सीधे हाफियत उच्च है। Oh, hostel से anak pada lay bra. Lay. Oh. Si makha सीधा ना boys की लाग कोई नहीं बा। Home देना। अदुगा आगे से ना girls की हो रखो। अदुगा black color की कनो लई बा नीस। Si se. Syntax लई। इसने girls की। इसने boys की। नहीं बोलते। Boys की ना एक मलिंग से लई है। नहीं ले। Jam 8 na tre do di. Ahoy gi VP gi room faculty gi lagte ba. Season lab ho gaye. Si sa heng moi khunggang da
ꯗ꯭ꯌꯨꯇꯤ ꯆꯠꯂꯛꯈꯤꯅꯦꯕꯀꯣ ꯐꯥꯔꯁ ꯏꯌꯔꯗꯁꯨ ꯆꯠꯂꯤ ꯑꯗꯨꯒ ꯊꯥꯔꯠ ꯏꯌꯔꯗꯁꯨ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯦ ꯁꯤ ꯕꯦꯒꯁꯦ ꯌꯥꯜꯂ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯕꯗ ꯐꯥꯔꯁ ꯑꯦꯗꯀꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯗꯣꯏꯕ ꯑꯗꯣ ꯀꯩꯅꯣ ꯑꯁꯥꯋꯥꯒꯨꯝꯕ ꯑꯗꯒꯤ ꯂꯩꯗꯅ ꯈꯨꯡꯒꯪꯗ ꯂꯥꯛꯄ ꯅꯔꯁꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯃꯣꯏ ꯚꯤꯖꯤꯠ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯁꯃꯨꯔꯥꯕꯨꯗ ꯂꯧꯋꯦꯕ ꯈꯨꯡꯒꯪꯒꯤꯅ ꯑꯗꯨꯒ ꯑꯔꯕꯟꯒꯤꯅ ꯑꯩꯈꯣꯏꯁꯦ ꯁꯤꯡꯖꯃꯩꯒꯤ ꯂꯧꯖꯩ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯂꯩꯔꯕꯅꯤ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯦ ꯇꯧꯔꯤꯁꯤꯗꯤ ꯑꯁꯣꯝꯗꯅ ꯃꯣꯏ ꯊꯣꯡ ꯊꯥꯛꯄꯒꯤ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯤ ꯀꯃꯥꯏꯅ ꯄꯤꯖꯕ ꯄꯤꯊꯛꯄ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯗꯥꯏꯠ ꯀꯌꯥꯝ ꯄꯤꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯂꯣꯏꯅ ꯁꯦꯝꯃꯛꯈꯤꯗꯣꯏꯅꯦꯕ ꯑꯁꯤꯗ ꯄꯤꯔꯤꯕ ꯆꯥꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯖꯔꯛꯈꯤꯅꯦꯕ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯀꯥꯏꯁꯦ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯄꯤꯛꯆꯔ ꯑꯣꯏꯅ ꯂꯩꯔꯤꯗꯅ ꯁꯦꯝ ꯁꯥꯔꯛꯈꯤꯗꯣꯏꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯔꯒ ꯂꯣꯏꯅ ꯇꯧꯖꯔꯛꯈꯤꯗꯣꯏꯅꯤ ꯆꯥꯕꯁꯨ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯃꯅꯨꯡꯗ ꯂꯩꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟꯒꯤ ꯀꯩꯅꯣꯗꯨꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯂꯣꯏ ꯌꯥꯎꯔꯗꯣꯏꯔꯥ ꯌꯥꯎꯗꯣꯏꯅꯤ ꯊꯥꯒꯤ ꯐꯤꯁꯇꯤ ꯃꯣꯏ ꯄꯤꯔꯛꯇꯣꯏꯁꯦ 4,500 ꯄꯤꯔꯛꯀꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅꯀꯣ ꯑꯦꯗꯚꯥꯟꯁ ꯑꯁꯤꯁꯤꯅꯦꯕ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯆꯠꯇ꯭ꯔꯤꯀꯥꯟꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯠꯑꯞꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯖꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯔꯨꯗꯧꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁ꯭ꯇꯤꯃꯨꯂꯦꯇꯔꯅꯦꯕ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯦꯁꯦꯟꯗ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯁꯤ ꯂꯩꯖꯔꯤꯁꯦ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯃꯅ ꯅꯨꯄꯤꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯍꯌꯦꯡ ꯃꯣꯏ ꯑꯦꯅꯤ ꯄ꯭ꯔꯣꯁꯤꯖꯔ ꯇꯧꯕ ꯌꯥꯔꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯏꯒꯤ CPRꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯌꯥꯈꯤꯗ꯭ꯔꯦ ꯈꯣꯠꯈꯤꯗ꯭ꯔꯦ ꯁꯣꯔ ꯂꯦꯡꯕ ꯌꯥꯕ ꯇꯧꯕꯗ CPR ꯇꯧꯖꯕꯗꯣ ꯁꯤ ꯐꯨꯜꯒꯤ ꯂꯩꯔꯦ ꯍꯥꯐꯁꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯅ ꯊꯝꯖꯩ ꯑꯦꯛꯁꯇ꯭ꯔꯥꯕꯨ ꯑꯣꯏꯅ ꯊꯝꯖꯩ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ICU ꯁꯦꯠꯑꯞ ꯇꯧꯖꯕꯅꯤ ꯍꯌꯦꯡ ꯑꯁꯤꯁꯤꯅ ꯇꯝꯕꯗꯣ ꯍꯩꯍꯧꯅꯕ ICU ꯁꯦꯠꯑꯞꯁꯤꯅ ꯑꯅꯝꯕꯗꯤ ꯁꯦꯀꯦꯟ ꯏꯌꯔꯗ ꯂꯥꯛꯑꯦꯀꯣ ꯁꯦꯀꯦꯟ ꯏꯌꯔ ꯂꯥꯛꯑꯒꯁꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯉꯥꯡꯁꯤꯡꯁꯦ ꯇꯝꯕꯤꯗꯣꯏꯅꯦꯕ ꯁꯦꯀꯦꯟ ꯏꯌꯔꯅꯗꯤ ꯃꯦꯟ ꯑꯣꯏꯅ ꯇꯝꯃꯛꯀꯅꯤ ꯁꯤꯁꯤꯡꯁꯦ ꯍꯣꯏ ꯃꯣꯏꯒꯤ ꯄꯦꯁꯦꯟ ꯑꯃ ꯄꯥꯏꯕꯗ ꯀꯤꯗꯅꯕ ꯑꯗꯒꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯝꯇ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯀꯣꯛꯇ ꯍꯟꯖꯜꯂ ꯂꯥꯛꯀꯗꯕꯅꯤꯅꯦ ꯇꯝꯃꯀꯥꯟꯗ ꯃꯊꯪ ꯍꯩꯔꯛꯇꯣꯏꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯅꯤ ꯃꯦꯗꯥꯝ ꯃꯤꯡꯅ ꯀꯔꯤ ꯔꯣꯅꯤꯁꯥ ꯅ꯭ꯌꯨ ꯀꯃꯔ ꯑꯣꯏꯅ ꯂꯥꯛꯀꯗꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯈꯪꯅꯍꯧꯕꯁꯨ ꯐꯩ ꯍꯥꯏꯕ ꯐꯦꯃꯤꯂꯤ ꯑꯃ ꯀꯣꯂꯦꯖꯀꯤꯅ ꯐꯦꯃꯤꯂꯤ ꯑꯃ ꯐꯦꯃꯤꯂꯤ ꯑꯅꯤ ꯁꯨꯕꯗ ꯂꯥꯛꯇꯣꯏꯅꯤ ꯀꯩꯁꯨ ꯑꯇꯣꯞꯄꯗ ꯆꯠꯀꯗꯧꯕ ꯅꯠꯇꯦ ꯃꯊꯪ ꯂꯦꯞ ꯑꯃꯨꯛ ꯌꯦꯡꯁꯤꯔꯥ ꯄ꯭ꯔꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯟꯁ ꯂꯦꯞ ꯍꯥꯏꯕ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯕꯗ ꯁꯔꯨ ꯁꯌꯥꯡ ꯀꯔꯤ ꯇꯝꯕꯁꯤꯡꯁꯦ ꯁꯤꯗ ꯂꯣꯏ ꯇꯝꯃꯅꯦꯕ ꯑꯗꯒꯤ ꯃꯥꯒꯤ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯀꯤꯁꯨ ꯌꯥꯝ ꯀꯤꯖꯩ ꯁꯔꯥꯡ ꯃꯁꯜ ꯀꯔꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯅꯦꯕ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯌꯥꯎꯖꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ MLT ꯑꯃꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯇꯝꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯁꯤꯗ ꯊꯃꯣꯏ ꯂꯩꯔꯦ ꯅꯪꯒꯤ ꯊꯃꯣꯏ ꯑꯩꯉꯣꯟꯗ ꯄꯤꯌꯨꯒ ꯍꯥꯏꯅꯕꯗꯣ ꯑꯩꯗꯤ ꯄꯥꯏꯕ ꯉꯝꯖꯔꯣꯏ ꯀꯤꯖꯩ ꯋꯥꯈꯜꯗꯗꯤꯀꯣ ꯑꯉꯥꯡ ꯁꯥꯟꯅꯄꯣꯠꯇ ꯃꯥꯜꯂꯦ ꯑꯗꯨꯒꯗꯤ ꯁꯤꯗꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯁꯔꯨ ꯃꯆꯥ ꯃꯆꯥꯅꯤꯅꯦꯀꯣ ꯄꯥꯝꯃꯦꯀꯣ ꯊꯋꯥꯏꯅ ꯇꯥꯔꯦꯀꯣ ꯊꯋꯥꯏꯅ ꯇꯥꯔꯦ ꯄꯥꯝꯃꯦ ꯁꯤ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯈ꯭ꯔꯦ ꯌꯥꯝꯅ
ꯐꯔꯦ 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 ꯏꯆꯥꯅ ꯑꯄꯥꯝꯕꯗ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅꯁꯨ ꯆꯠꯇꯕꯤꯗ ꯅꯛꯅ ꯂꯣꯏꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯈꯜꯂꯤꯁꯤꯅ ꯁꯨꯃꯥꯏꯅꯒ ꯃꯌꯥꯝ ꯊꯝꯃꯝꯅꯤ ꯀꯥꯏꯅꯁꯦ ꯏꯁꯥꯗ ꯆꯤꯡꯖꯟꯕ ꯐꯥꯎꯗꯦꯕ ꯑꯗꯣ ꯁꯤ ꯎꯔꯨꯕꯗꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯥꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯁꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯕꯣꯗꯤ ꯄꯥꯔꯠ ꯃꯅꯨꯡꯗ ꯂꯣꯏ ꯌꯥꯎꯔꯤꯅꯤꯀꯣ ꯁ꯭ꯋꯥꯏꯗꯩ ꯃꯇꯦꯛ ꯃꯔꯥꯡ ꯃꯌꯥꯝ ꯀꯥꯁꯦ ꯑꯁꯤꯁꯦ ꯁꯣꯜꯒꯤ ꯑꯩ ꯀꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯁꯤꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯁꯔꯨꯁꯦ ꯑꯩꯈꯣꯏꯅ ꯅꯥꯕ ꯆꯤꯛꯄ ꯇꯧꯕꯗ ꯇꯥꯡꯗꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯇꯜꯂꯦ ꯑꯩ ꯄꯥꯏꯖꯔꯣꯏ ꯀꯤꯁꯦ ꯂꯣꯏꯅ ꯑꯣꯔꯒꯥꯟꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯂꯦꯌꯔꯅꯦꯕ ꯁꯤꯁꯤꯅ ꯁꯤꯁꯦ ꯃꯃꯥꯡꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯍꯥꯎꯗꯨꯁꯨ ꯂꯩꯔꯦ ꯁꯤꯗ ꯇꯨꯍꯥꯎ ꯃꯈꯣꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯀꯩꯀꯥ ꯆꯪꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯕ ꯂꯣꯏꯅ ꯇꯝꯃꯒꯦ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯒ ꯎꯠꯄ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯁ꯭ꯀꯤꯟꯅꯦꯕ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁ꯭ꯀꯤꯟ ꯂꯥꯞꯅ ꯁꯨꯝ ꯌꯦꯡꯉꯒꯦ ꯃꯃꯥꯒꯤꯁꯦ ꯐꯔꯦ 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 ꯅꯣꯏꯅ ꯇꯝꯃꯛꯑꯣ ꯍꯩꯔꯛꯑꯣ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯀꯣ ꯏꯃꯥ ꯈꯛꯀꯤ ꯁꯦꯕꯥ ꯅꯠꯇꯦ ꯃꯥꯅꯦ ꯃꯥꯅꯦ ꯂꯩꯀꯥꯏꯗꯒꯤ ꯂꯝ ꯅꯠꯇ꯭ꯔꯥ ꯅꯔꯁꯀ ꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯄꯨꯟꯅꯁꯨ ꯁꯨꯝ ꯐꯪꯉꯤ ꯄꯣꯠꯅꯤꯗ ꯏꯆꯥ ꯃꯌꯥꯝ ꯃꯔꯛꯇ ꯃꯥꯅ ꯈꯔ ꯈꯨꯡꯒꯨꯟ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀோ ꯈꯔ ꯃꯤꯉꯣꯟꯗ ꯊꯃꯣꯏꯁꯦ ꯐꯥꯖꯤꯟꯕꯤꯕ ꯍꯩꯌꯦꯕ ꯑꯇꯩꯁꯤꯡꯁꯤꯅ ꯈꯔ ꯈꯂꯤ ꯇꯧꯕ ꯑꯗꯣ ꯃꯥꯁꯦ ꯑꯣ ꯅꯪ ꯑꯃꯗꯤ ꯅꯔꯁ ꯇꯝ ꯌꯥꯔꯅꯤꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯩꯗꯨꯗ ꯃꯥꯅꯁꯨ ꯄꯥꯝ ꯂꯩꯔꯝꯕꯗꯨꯒ ꯃꯄꯥ ꯆꯥꯔꯕ ꯑꯗꯨꯅꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯝꯗ ꯂꯩꯔꯤ ꯑꯗꯨꯃꯒ ꯌꯦꯡꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯁꯤꯅ ꯑꯉꯥꯡꯒꯤ ꯂꯦꯞ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯄꯤꯗꯤꯌꯥꯇ꯭ꯔꯤꯛ ꯆꯥꯏꯜ ꯍꯦꯜꯊ ꯀꯥꯏꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯨ ꯂꯣꯏꯅ ꯁ꯭ꯇꯦꯖ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯕꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯁꯨꯝ ꯇꯥꯛꯄꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯥꯟꯗ ꯄꯪꯀꯞꯇ ꯀꯞꯇ꯭ꯔꯅꯦ ꯁꯥꯟꯅꯄꯣꯠ ꯄꯤꯔꯒ ꯁ꯭ꯇꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯣꯇꯣꯔ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯁꯨ ꯃꯣꯏ ꯀꯥꯟꯅꯕ ꯁ꯭ꯇꯦꯖꯀꯤ ꯂꯣꯏ ꯄꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯆꯍꯤ 10ꯒꯤ ꯑꯉꯥꯡꯗꯨꯗ ꯁꯣꯐ ꯇꯣꯏ ꯄꯤꯔꯨꯕꯗꯤ ꯄꯥꯝꯃꯣꯏꯗ꯭ꯔꯤꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡꯗ ꯄꯤꯕꯒꯤ ꯍꯤꯗꯥꯛ ꯅꯨꯡꯗꯛꯀꯤ ꯍꯥꯏꯔꯣ ꯑꯃ ꯍꯥꯏꯔꯣ ꯁꯤꯁꯦ ꯃꯌꯥꯝꯗꯤ ꯇꯣꯛꯁꯨ ꯑꯣꯏꯅ ꯎꯔꯕꯅꯤ ꯑꯁꯦꯡꯕꯗꯤ ꯍꯤꯗꯥꯛ ꯇꯛꯈꯥꯏꯕꯒꯤ ꯀꯜꯆꯔꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯦꯗꯚꯥꯟꯁ ꯁ꯭ꯇꯤꯃꯨꯂꯦꯇꯔ ꯂꯣꯏꯅ ꯂꯩꯖꯩ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯁꯨꯝ ꯗꯤꯁꯄ꯭ꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯦ ꯄ꯭ꯔꯣꯁꯤꯖꯔꯒꯤ ꯑꯦꯔꯦꯟꯖ ꯇꯧꯖꯕ ꯅꯠꯇꯦ ꯑꯁꯤꯁꯦ ꯂꯣꯏꯅ ꯁꯤ ꯇꯥꯛꯂꯛꯈꯤꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯑꯉꯥꯡ ꯑꯃ ꯁꯣꯔ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗꯁꯨ ꯇꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯗꯣꯛꯇꯔꯗꯤ ꯀꯣꯟꯅ ꯂꯥꯛꯇꯣꯏꯅꯤ ꯑꯍꯥꯟꯕꯒꯤ ꯍꯦꯛ ꯄꯥꯏꯕꯁꯤꯗꯤ ꯅꯔꯁꯅ ꯇꯥꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯅꯔꯁꯁꯤꯗꯤ 24 ꯑꯋꯥꯔ ꯃꯣꯏꯗ ꯂꯣꯏꯅꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯅꯔꯁꯇꯤ ꯈꯪꯗꯕ ꯌꯥꯗꯦꯕ ꯂꯣꯏꯅꯃꯛ ꯐꯤꯜꯁꯤ ꯍꯤꯗꯥꯛꯀꯤ ꯍꯥꯏꯔో ꯑꯃꯒꯤ ꯍꯥꯏꯔോ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯕ ꯃꯤꯁꯦ ꯅꯔꯁ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯔꯠꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯛꯇꯣꯏꯕ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯀꯤ OBGꯒ ꯍꯥꯏꯗꯣ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯤꯗ ꯏꯟꯐꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯈꯨꯠ ꯅꯣꯡ ꯍꯥꯝꯕ ꯈꯣꯠꯂꯒ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯥꯁꯦ ꯑꯦꯟꯇꯤꯅꯦꯇꯦꯜꯒꯤ ꯋꯥꯔꯗ ꯑꯃꯒꯤ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯁꯤꯁꯤꯗ ꯃꯣꯏꯒꯤ ꯃꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯈꯣꯠꯄ ꯃꯥꯏ ꯍꯥꯏꯗꯣꯏ ꯂꯣꯏ ꯇꯧꯔꯅꯤ ꯃꯊꯪꯗ ꯁꯤꯁꯤꯅ ꯂꯦꯕꯔ ꯔꯨꯝ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯑꯉꯥꯡ ꯄꯣꯛꯐꯝꯒꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯇ꯭ꯔꯦ ꯇꯔꯦꯠꯀ ꯂꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯣꯁꯅꯦꯇꯦꯜ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯀꯦꯌꯔ ꯇꯧꯕꯤꯕꯒꯤ ꯖꯒꯥꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯉꯥꯡ ꯊꯝꯕꯁꯦ ꯊꯝꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯊꯝꯃꯣ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯗꯔꯟ ꯑꯣꯏꯅ ꯁꯨꯝ ꯊꯝꯖꯕꯒꯤ ꯊꯧꯕꯒꯤ ꯑꯗꯩ ꯑꯉꯥꯡꯗꯣ ꯁꯣꯛꯀꯟꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯃꯈꯣꯡ ꯍꯥꯝꯗꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯗꯣ ꯈꯪꯅꯕ ꯃꯃꯥꯒ ꯂꯣꯏꯅꯃꯛ ꯂꯣꯏꯅꯔꯦꯕ ꯑꯗꯨꯒ ꯃꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯀꯥꯎꯟꯁꯤꯂꯤꯡ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗ ꯑꯣꯏꯔꯁꯨ ꯅꯨꯃꯤꯠ 9 ꯂꯩꯔꯒ ꯚꯤꯖꯤꯠ ꯆꯠꯇ꯭ꯔꯅꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯑꯃ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯉꯥꯡ ꯇꯥꯛꯄꯤꯔꯅꯦꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯁꯤ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯁꯨꯝ ꯄꯤꯛꯅ ꯇꯝꯃꯝꯕꯗꯒꯤ ꯍꯌꯦꯡꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯗꯨ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯏꯕꯦꯝꯃ ꯈꯪꯉꯕ꯭ꯔꯥ ꯁꯨꯝ ꯄꯥꯁ ꯇꯧꯔꯒ ꯍꯩꯔꯛꯑꯒꯗꯤ ꯃꯊꯪ ꯌꯥꯝ ꯆꯥꯎꯅ
ꯁꯝ ꯅꯨꯡꯉꯥꯏꯔꯦ ꯑꯅꯛꯄꯗꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯄꯣꯠꯁꯨ ꯂꯣꯏꯅꯕ ꯐꯪꯉꯦꯀꯣ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯇꯝꯅꯤ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕ ꯌꯥꯕ ꯑꯗꯨꯝꯇꯪꯒ ꯍꯪꯖꯒꯦ ꯑꯣꯟꯂꯥꯏꯟꯗꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯣꯔꯝ ꯐꯤꯜ ꯑꯞꯁꯦ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯣꯟꯂꯥꯏꯟꯗꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯍꯪꯉꯛꯄ ꯈꯣꯠꯄꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯂꯩꯅꯤ ꯂꯥꯛꯄꯇꯕꯨ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯤ ꯁꯤꯗ ꯂꯥꯛꯑꯒ ꯁꯕꯃꯤꯠ ꯇꯧꯖꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯐꯣꯔꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯣꯟꯂꯥꯏꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕꯗ ꯈꯤꯇꯪ ꯃꯤꯁꯄ꯭ꯂꯦꯁ ꯇꯧꯈ꯭ꯔꯗꯤ ꯉꯁꯥꯏꯒꯤ 10 ꯃꯦꯝꯕꯔꯁꯀꯤ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯐꯦꯁꯤꯂꯤꯇꯤꯗꯣ ꯁꯤꯗ ꯂꯥꯛꯄ ꯃꯤꯗꯨꯅ ꯍꯦꯟꯅ ꯐꯪꯗꯣꯏꯅꯤꯅ ꯕꯦꯁ ꯑꯣꯏꯕꯗꯤ ꯁꯤꯗ ꯚꯤꯖꯤꯠ ꯇꯧꯕꯤꯔꯛꯄꯅ ꯍꯦꯟꯅ ꯕꯦꯁ ꯑꯣꯏꯖꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯏ ꯎꯖꯔꯦꯗꯅ ꯃꯐꯝꯗꯣ ꯑꯩ ꯉꯁꯤ ꯃꯃꯥ ꯏꯕꯥꯅꯤ ꯂꯥꯛꯄꯒꯤ ꯁꯤ ꯃꯌꯥꯝꯁꯨ ꯎꯕ ꯐꯪꯉꯤꯅꯦꯕ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯀꯗꯥꯏꯗꯩꯅꯣ ꯐꯣꯟ ꯄꯥꯏꯔꯛꯄ ꯃꯤꯗꯨꯅ ꯏꯕꯦꯝꯃ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯇꯣꯛꯑꯦꯅꯦ ꯑꯩꯅ ꯆꯠꯁꯤ ꯃꯐꯝꯗꯨ ꯌꯧꯔꯒ ꯈꯟꯅꯔꯨꯁꯤꯅ ꯍꯥꯏꯔꯒ ꯏꯃꯥ ꯏꯆꯥꯁꯦ ꯏꯃꯥ ꯂꯣꯏꯈ꯭ꯔꯃꯤꯅ ꯆꯠꯂꯒꯨꯝꯁꯤꯒ ꯍꯥꯏꯕ ꯃꯥꯅꯗꯤ ꯑꯩꯅ ꯑꯝꯇꯗꯤ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣꯅ ꯂꯥꯛꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯎꯕ ꯐꯪꯉꯦ ꯁꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯅꯔꯁ ꯇꯝꯅꯤꯡꯕ ꯀꯥꯡꯕꯨ ꯂꯥꯛꯄꯤꯔꯣ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯅꯨꯄꯥꯒꯤꯅ ꯃꯦꯟ ꯅꯔꯁ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯒꯤꯅ ꯅꯔꯁ ꯍꯥꯏꯕꯗꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯋꯦꯜꯀꯝ ꯇꯧꯔꯤ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯌꯥꯔꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯄꯥꯟꯗ ꯆꯠꯅꯤꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯗꯕꯨ ꯏꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯨꯃꯛ ꯇꯝꯖꯔꯕꯅꯤꯅ ꯍꯦꯟꯗꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯅꯦꯕ ꯀꯔꯝꯕ ꯀꯥꯗ ꯍꯥꯏꯕꯗ ꯀꯣꯏꯊꯤ ꯊꯤꯅꯔꯔꯣꯏ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯆꯍꯤ 2-3ꯗꯨ ꯑꯗꯨꯝ ꯀꯥꯈꯠ ꯀꯨꯝꯊ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯕꯅꯤꯅꯀꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯄꯨꯕꯤꯔꯤꯕ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯨꯁꯨ ꯈꯪꯅꯈ꯭ꯔꯕꯅꯤꯅ ꯁꯥꯔ ꯃꯥꯒꯤꯁꯤꯅ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏ ꯑꯍꯥꯟꯕ ꯀꯣꯟꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅꯕ ꯐꯪꯒꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯨ ꯁꯤꯗꯤ ꯆꯪꯍꯧꯕꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯃꯌꯥꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯝꯅꯤꯡꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗ ꯇꯝꯅꯤꯡꯅ ꯂꯩꯔꯝꯕ ꯑꯗꯒꯤ ꯐꯤꯁꯀꯤ ꯈꯜꯂꯒ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯕ ꯃꯤ ꯃꯈꯩꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯦꯗꯃꯤꯁꯟꯁꯦ ꯌꯥꯔꯤꯉꯩ ꯊꯨꯅ ꯃꯤ 10ꯗꯨꯗ ꯑꯣꯀꯨꯄꯥꯏ ꯇꯧꯍꯧꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔ ꯐꯥꯎꯗ ꯂꯥꯁ ꯗꯦꯠ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯊꯪ ꯆꯍꯤ ꯇꯝꯃꯒꯦ ꯐꯤꯁ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯈꯟꯖꯔꯝꯕꯁꯤꯡꯗꯨꯁꯨ ꯍꯧꯖꯤꯛ ꯁꯨꯝ ꯂꯥꯛꯑꯒ ꯑꯦꯗꯃꯤꯠ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯃꯤ ꯈꯔꯅ ꯑꯩꯈꯣꯏꯗꯤ ꯁꯤꯠ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯕꯅꯤꯅ ꯋꯥꯔꯔꯣꯏ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯊꯨꯅ ꯂꯥꯛꯑꯒ ꯑꯦꯗꯃꯤꯁꯟ ꯂꯧꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ